2025 की पथर कांदी की भोट मसिंग थीबगी मतंगदा कसर लाइपु अखोगी पथर कांदी की मेंबर ओइना लेपिरिबा इसे रिनाना एगु नसिबिना एगु ओबिरपा अनन थगचे अगी मिंग रिना सिंह कवी माने ए सिरिबुमी डिस्ट्रिक्ट की माने मेंबर मयामना आइबु मयामना चानबिदा नुसिदना हापिदना एंगसे मेंबर ओइरे ngasi aikogi Sibumi district committee sigi manung channa leiba metaina khunda minari ba patharkandi laisangun hairiba mafam asida aikogi Bulunga GP gi manung channa leiba ward number 2 da aikogi itai marina na ngasi gi aikogi win oduna participate to matamda metai ama oina aikoi chauthok chaningai myam gi mafam da aikogi kasal live kim channel gi mai kai da photo chari loinana aikogi khunja adugi nungsijaraba ahlamal amadi paipal amadi ichilina khwai kibiki mafam da so itai marina gi mai kai dagi so nulukna nungsijabaga lon kai kuno chari aikoina chahi manga tam asida aikogi myam gi seba puging thogatna tawangamba amadi myam gi seba amugena myam thogat pibad maina aikoina tawangamba gi thona ado myam so happy bad maina aikoina su soina tawgani haiba iche itai marina gi mai kai dagi aikoina media gi thongda myam gi mafam da khanganjari thagate
जिंदाबाद Pwede na kayo nun eh. Laura, Laura! Tidak
Tahan na yun.